Kakching Districtki Sugnu Kendragi Manung Channa Leiba Tangjeng Khunjao Khongyam Amashung MANGJINGDA Leiba NAHASHINGBU MARAM CHADANA security force SHINGNA PHANABA HOTNARAKLIBA SI TOUBIDANABA LEINABA authority da TAKSHINNABA MAPHAM ADUGI MEEYAMNA WAREP LOUKHRE हिरामसिगी मतंगदा Tangjeng Khunjao MANGJING Amashung Khongyam gi maira paibising amadi club singna sinduna miyam gi oiba mifam ama ngasi Tangjeng Khunjao Terahobi Bazar community hall da pangthoktuna warep laukhre warep adudi haukiba inkumja lising ani ga kulhumdoi gi megi tarik ahumdagi manipur da thokiba kuki amasung maitai ani gi conflict asida Tangjeng Khunjao MANGJING Amashung Khongyam haidiba khungang ahum asi kuki kunsinga thangnaba maramna awaba kaya theknaki state amadi central security force singna laktuna miyam bu mateng pangki loinana manipur gi tongan tongan ba mafam dagi tengbang ba kaya su lakpiki khungang sing asida leidiba nahasing nasu lakliba pumnamaki chana thaknaba silangki loinana araiba yot thang paiduna khungang sing asibu ngaki adubu haujik security force na khungang sing asigi nahasing bu fagatuna lana lamjing na ba hotnare maramaduna sigumba mifami pungi thabak asi makha tana taubidanaba mari leinaba authority da haiza bahaina warep lobani haidi